ꯅꯤꯁꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯄꯤꯡꯀꯤ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯁꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯁꯤꯁꯨ ꯃꯇꯝ ꯀꯥꯏꯗꯅ ꯂꯥꯛꯏ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯄꯤꯡꯀꯤ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯤꯁꯤꯅ "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" ꯄꯤꯡꯀꯤꯅ "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯐꯤꯡꯉꯤꯗꯨꯕꯣ? ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯥ?" ꯅꯤꯁꯤꯅ "ꯂꯩꯍꯧꯗꯦ." ꯑꯦꯟꯚꯂꯞ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯁꯤꯒꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯎꯅꯅꯕ ꯍꯥꯏꯔꯤꯁꯦ." ꯄꯤꯡꯀꯤ ꯏꯀꯥꯏꯔꯞ ꯇꯧꯅ "ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ? ꯑꯁꯦꯡꯕꯅꯦ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ." ꯅꯤꯁꯤꯅ ꯑꯦꯟꯚꯂꯞ ꯑꯗꯨ ꯄꯤꯡꯀꯤ ꯈꯨꯠꯇ ꯁꯤꯟꯅꯩ꯫ "ꯄꯤꯡꯀꯤ, ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯐꯔꯥꯡ ꯅꯠꯇꯦꯀꯣ꯫ ꯃꯁꯤꯁꯦ ꯑꯩ ꯄꯥꯔꯝꯗꯕꯅꯁꯨ ꯍꯦꯟꯅ ꯐꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯁꯤ ꯄꯥꯔꯨꯕꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯣ ꯃꯥꯡꯈꯤꯒꯦ ꯇꯧꯋꯦ." ꯄꯤꯡꯀꯤꯅ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ." "ꯃꯤꯅꯝꯒꯅꯨ, ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯄꯤꯡꯀꯤ꯫ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ꯫ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯗꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯖꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯅꯁꯦ." "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯈꯟꯕ?" "ꯅꯪꯗꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯏꯅ ꯂꯧꯗꯦ ꯁꯤꯔꯣ? ꯅꯪꯒꯤ ꯆꯤꯟꯕꯥꯟꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯕ ꯉꯝꯂꯤꯕ ꯑꯗꯨꯗꯗꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯏꯅ ꯈꯜꯂꯤꯕ? ꯉꯥꯏꯍꯥꯛꯀꯤ ꯄꯥꯝꯂꯒ ꯃꯥꯡꯈꯤꯕ ꯑꯉꯧꯕ ꯂꯩꯆꯤꯜꯒꯨꯝ ꯅꯪꯒꯤ ꯁꯛꯂꯣꯟ ꯄꯨꯕ ꯊꯃꯣꯏꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗꯣꯏꯁꯦ꯫ ꯅꯪꯁꯦ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯣ ꯐꯪꯂꯝꯕꯁꯨ ꯌꯥꯏ." "ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯛꯂꯣꯟ ꯄꯨꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕ?" "ꯃꯇꯝ ꯑꯃꯗ ꯅꯪꯅ ꯖꯁꯣꯕꯨ ꯅꯨꯡꯁꯤꯈꯤꯕ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯎꯔꯝꯂꯣꯏ ꯈꯜꯂꯤꯕꯗꯣ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ." "ꯅꯤꯁꯤ, ꯑꯩ ꯖꯁꯣꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯈꯤꯗꯦ꯫ ꯍꯣꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯀꯂꯥꯗ ꯑꯗꯨꯛ ꯉꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯅꯤꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯝꯕꯣꯝ ꯇꯤꯡꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯦ." "ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯕꯥꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯏ ꯄꯤꯡꯀꯤ꯫ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ." ꯅꯤꯁꯤꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯄꯤꯡꯀꯤꯅ ꯅꯤꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ "ꯅꯤꯁꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯄ꯭ꯂꯤꯖ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯌꯣ." ꯄꯤꯡꯀꯤꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯅꯤꯁꯤ꯫ ꯅꯤꯁꯤꯅ "ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ." "ꯊꯥꯗꯣꯛꯑꯣꯏ꯫ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯍꯜꯂꯣꯏ꯫ ꯅꯪꯕꯨ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏꯌꯦ." "ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯅꯪ ꯅꯨꯄꯤꯅꯦ, ꯈꯔꯁꯨ ꯂꯦꯝꯃꯣ." "ꯑꯩ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯏꯀꯥꯏ ꯏꯀꯤ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯥ? ꯅꯪꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯏꯀꯥꯏꯐꯝ ꯊꯣꯛꯏꯕ꯭ꯔꯥ? ꯅꯪꯕꯨ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯤꯡꯉꯝꯗꯕꯅ ꯊꯟꯈꯤꯕ ꯌꯥꯏ." "ꯅꯪ ꯖꯁꯣꯒꯤꯗꯃꯛ ꯅꯤꯡꯉꯝꯗꯕꯗꯤ ꯐꯥꯎꯔꯛꯑꯣꯏ ꯑꯁꯤꯔꯥ? ꯄꯤꯡꯀꯤ, ꯅꯪꯒꯤ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯎ ꯊꯨꯅ꯫ ꯍꯥꯟꯅꯒꯨꯝ ꯖꯁꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯂꯦꯡꯗꯅ ꯊꯝꯁꯤ꯫ ꯖꯁꯣꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯨꯅꯨ, ꯑꯩ ꯀꯟꯚꯤꯟꯁ ꯇꯧꯒꯦ." ꯅꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯄꯤꯡꯀꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯗꯨꯝ ꯄꯥꯏꯁꯤꯟꯗꯨꯅ ꯆꯠꯍꯟꯗꯦ꯫ ꯄꯤꯡꯀꯤꯅ "ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯅꯤꯁꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ." ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯄꯤꯡꯀꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯑꯝꯃꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯅꯤꯁꯤ꯫ ꯄꯤꯡꯀꯤꯅ ꯈꯣꯟ ꯋꯥꯡꯂꯞꯅ ꯂꯥꯎꯔꯛꯏ꯫ "ꯅꯤꯁꯤ, ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯗꯅ ꯂꯩꯒꯅꯤ." ꯅꯤꯁꯤ ꯇꯥꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯄꯤꯡꯀꯤ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ꯫ "ꯑꯩ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯅꯤꯁꯤ." ꯅꯤꯁꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯈꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯂꯝꯕꯤꯗ ꯅꯤꯁꯤꯗ ꯐꯣꯟ ꯂꯥꯛꯈꯤ꯫ ꯌꯦꯡꯂꯨꯕꯗ ꯄꯤꯡꯀꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯏꯈꯠꯇꯅ ꯁꯤꯠꯇ ꯊꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ 6-7ꯂꯛ ꯇꯧꯔꯛꯂꯕꯁꯨ ꯄꯥꯏꯈꯠꯇꯦ꯫ ꯅꯤꯁꯤ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯂꯩ꯫ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯟꯅ ꯌꯦꯡꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯈꯣꯟ ꯋꯥꯡꯂꯞ ꯇꯧꯅ ꯉꯥꯡꯂꯛꯈꯤ꯫ ꯅꯤꯁꯤꯅ "ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯀꯩꯅꯣ ꯍꯥ? ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ." ꯕꯤꯃꯣꯜ ꯄꯥꯈꯠꯅ "ꯏꯕꯨꯡꯉꯣ, ꯑꯩ ꯊꯣꯏꯒꯤ ꯕꯕꯥꯅꯤꯅꯦꯍꯦ." ꯅꯤꯁꯤꯁꯨ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ "ꯑꯦ ꯄꯥꯕꯨꯡ, ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ꯫ ꯍꯧꯖꯤꯛꯇ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕ꯫ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯄꯥꯕꯨꯡ?" ꯕꯤꯃꯣꯜ ꯈꯣꯟ ꯅꯤꯛꯂꯞꯅ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯊꯣꯏꯗꯣ..." ꯅꯤꯁꯤꯅ "ꯊꯣꯏꯕꯨ ꯀꯩꯗꯧꯔꯒꯦ?" "ꯊꯣꯏꯗꯣ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ..." ꯅꯤꯁꯤ ꯄꯥꯈꯠꯅ "ꯍꯥ, ꯊꯣꯏꯕꯣ? ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯍꯥꯏꯕꯤꯔꯣ, ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯒꯦ." "ꯏꯝꯐꯥꯜ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯄꯥꯁꯨ ꯏꯊꯟꯇ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯅ ꯏꯕꯨꯡꯉꯣꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯛꯄꯅꯦ." "ꯀꯔꯤꯝ ꯋꯥꯕꯤꯔꯨꯅꯨ ꯄꯥꯎ, ꯑꯩ ꯂꯥꯛꯑꯦ."
ꯅꯤꯁꯤꯁꯨ ꯐꯣꯟꯗꯨ ꯊꯝꯗꯨꯅ ꯒꯥꯔꯤꯒꯤ ꯒꯤꯌꯔꯗꯨ ꯁꯤꯟꯗꯨꯅ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯍꯦꯟꯊꯣꯏꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯖꯔꯛꯏ꯫ ꯅꯤꯁꯤ ꯀꯔꯤ ꯊꯣꯛꯂꯝꯒꯗꯕ ꯈꯟꯕꯗ ꯋꯥꯖꯕ ꯍꯦꯟꯈꯤꯕꯅ ꯄꯤꯡꯀꯤꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯨꯗ꯭ꯔꯦ ꯅꯤꯁꯤ꯫ ꯁꯣꯝꯗꯅ ꯄꯤꯡꯀꯤ ꯅꯤꯁꯤꯒ ꯎꯅꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯅꯤꯁꯤꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯃꯛ ꯌꯨꯅꯤꯠ 2 ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ꯫ ꯑꯦꯛꯁꯦꯁ ꯕ꯭ꯂꯤꯗꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯁꯦꯟꯒꯤ ꯏꯁꯦ ꯆꯥꯡ ꯌꯥꯝ ꯂꯣ ꯑꯣꯏꯈ꯭ꯔꯦ꯫ ꯈꯔ ꯊꯨꯕꯤꯌꯨ, ꯊꯦꯡꯊꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯕꯤꯃꯣꯜꯅ ꯍꯣꯏ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯋꯥꯖꯔꯛꯏ꯫ ꯅꯤꯁꯤꯅ ꯄꯥꯕꯨꯡ, ꯊꯣꯏꯒꯤ ꯀꯥꯞꯀꯗꯕ ꯏꯗꯣ ꯑꯩꯉꯣꯟꯗꯒ ꯄꯤꯖꯔꯒꯦ꯫ ꯕꯤꯃꯣꯜꯅ ꯏꯕꯨꯡꯉꯣ꯫ ꯅꯤꯁꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ? ꯑꯩꯁꯨ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯕꯅꯤ꯫ ꯅꯤꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯄꯥ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯑꯗꯨꯒꯤ ꯃꯤꯠꯂꯨꯗꯒꯤ ꯏꯍꯧꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯏꯁꯣꯔ ꯑꯃꯗꯤ ꯂꯥꯏꯔꯕꯗ ꯅꯤꯟꯗꯥ ꯇꯧꯔꯤ, ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯅꯤꯁꯤ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯆꯪꯈꯤ꯫ ꯁꯣꯝꯗ ꯖꯁꯣꯗꯤ ꯍꯦꯟꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯜ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯅꯤꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ꯫ ꯅꯤꯁꯤꯅ ꯍꯦꯂꯣ ꯚꯥꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨꯗ? ꯖꯁꯣꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕ ꯃꯤꯒꯤ ꯀꯃꯦꯟꯠꯀꯤ ꯈꯟꯕꯗ ꯄꯥꯈꯠꯂꯝꯃꯦ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯐꯖꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦ꯫ ꯅꯪ ꯌꯥꯎꯔꯝꯃꯗꯤ ꯚꯥꯏ ꯅꯨꯡꯉꯥꯏꯒꯗꯕꯅꯦ꯫ ꯚꯥꯏ, ꯌꯥꯎꯔꯝꯗꯕ ꯑꯁꯤꯒꯤꯁꯨ ꯃꯔꯝ ꯂꯩꯍꯜꯂꯛꯑꯦ꯫ ꯀꯔꯤ ꯃꯔꯝ? ꯑꯩꯅ ꯅꯪꯒ ꯄꯨꯟꯅ ꯆꯠꯂꯝꯃꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯀꯅꯥꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯏ, ꯑꯗꯨꯕꯨ ꯑꯩ ꯂꯩꯍꯧꯕꯅ ꯊꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯊꯣꯏ ꯍꯥꯏꯗꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ꯫ ꯑꯦ, ꯃꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯄꯤꯡꯀꯤꯒꯤ ꯋꯥꯐꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ? ꯅꯤꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯖꯁꯣꯅ ꯑꯣꯏ ꯇꯥꯕ꯭ꯔꯣ? ꯅꯤꯁꯤꯅ ꯇꯥꯏꯌꯦ ꯚꯥꯏ, ꯑꯩ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇꯦꯗ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯁꯤ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ꯫ ꯃꯥꯟꯅꯔꯛꯑꯣꯏ, ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯇꯥꯛꯁꯤꯜꯂꯛꯀꯅꯨ ꯅꯪꯁꯨ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯆꯪꯗꯦ꯫ ꯊꯣꯏꯒꯤ ꯅꯠꯇꯅ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯇꯁꯦꯡꯅ ꯋꯥꯏꯌꯦ꯫ ꯑꯗꯣ ꯃꯥꯒꯤ ꯐꯤꯕꯝꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯂꯥꯏꯀꯠꯅꯕꯅꯦ꯫ ꯈꯪꯗꯦ ꯚꯥꯏ, ꯑꯩ ꯃꯥꯒꯤꯗꯃꯛ ꯇꯁꯦꯡꯅ ꯋꯥꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯗꯣꯛꯇꯔꯅ꯫ ꯑꯣ, ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯚꯥꯏ, ꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯐꯔꯦ, ꯅꯪ ꯊꯕꯛ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ꯫ ꯐꯔꯦ ꯚꯥꯏ, ꯊꯝꯃꯣ꯫ ꯂꯦꯞꯇꯨꯅ ꯍꯦꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯤꯁꯤ꯫ ꯊꯣꯡꯅꯥꯎꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯒꯗꯣꯔꯦ꯫ ꯄꯤꯡꯀꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯁꯤ ꯐꯣꯟ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯄꯤꯡꯀꯤꯗ ꯀꯣꯜ ꯇꯧꯏ꯫ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯈꯤ꯫ ꯄꯤꯡꯀꯤꯒꯤꯗꯃꯛꯇꯁꯨ ꯈꯟꯗꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯄꯥ ꯕꯤꯃꯣꯜꯗ ꯍꯦꯟꯊꯣꯏꯕꯨ ꯁꯤꯟꯅꯔꯝꯂꯒ ꯅꯤꯁꯤ ꯉꯁꯥꯏ ꯄꯤꯡꯀꯤꯒ ꯎꯅꯐꯝ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯄꯤꯡꯀꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯅꯤꯁꯤꯅ ꯄꯤꯡꯀꯤ? ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯤꯁꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯤꯡꯀꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯁꯤꯅ ꯉꯥꯎꯔꯕꯣ ꯅꯪ? ꯍꯥ? ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯦ? ꯃꯇꯝꯁꯦ ꯀꯩꯝꯇ ꯀꯤꯗ꯭ꯔꯕꯣ? ꯄꯤꯡꯀꯤꯅ ꯉꯥꯎꯔꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯉꯥꯎꯔꯦ꯫ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯉꯥꯎꯕꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏꯕ? ꯄꯤꯡꯀꯤ ꯄ꯭ꯂꯤꯖ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯤꯌꯦ꯫ ꯅꯪꯒꯤ ꯃꯔꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯜꯂꯅꯨ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ꯫ ꯃꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯦ ꯅꯪꯕꯨ ꯆꯥꯡꯌꯦꯡꯕꯅꯦ꯫ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯩꯅꯦ꯫ ꯅꯪꯅ ꯑꯩꯕꯨ ꯈꯟꯗꯦ, ꯅꯨꯡꯁꯤꯗꯦ, ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯤꯅꯝꯖꯕꯅꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯩ ꯉꯥꯏꯈꯤꯅꯤ꯫ ꯅꯤꯁꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯄꯤꯡꯀꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯡꯀꯤꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯒꯗꯤ ꯈꯟꯕꯗ꯫ ꯄꯤꯡꯀꯤ ꯑꯃꯨꯛꯁꯨ ꯅꯤꯁꯤꯗ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯠꯈꯤ꯫ ꯅꯤꯁꯤꯁꯨ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯅꯤꯁꯤꯅ ꯄꯤꯈꯤꯕ ꯂꯛꯀꯤ ꯁ꯭ꯇꯣꯟꯗꯨ ꯁꯤꯔꯝꯗꯕ ꯊꯦꯡꯅꯈꯤ꯫
ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯅꯥꯛꯇ ꯅꯤꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯉꯥꯏꯖꯩ꯫ ꯍꯦꯟꯊꯣꯏ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯕꯥ꯫ ꯕꯤꯃꯣꯜꯅ, ꯊꯣꯏ ꯀꯩꯗꯧꯔꯦ? ꯕꯕꯥ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯋꯥꯍꯩꯒꯤ ꯃꯍꯨꯠ ꯍꯦꯟꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯅꯤꯁꯤꯅ, ꯊꯣꯏ ꯀꯩ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨꯁꯦ꯫ ꯁꯣꯟꯊꯔꯕ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯇꯩꯊꯣꯛꯄꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯦꯟꯊꯣꯏ ꯖꯁꯣꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯃꯍꯥꯛ ꯂꯩꯔꯝꯂꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯊꯣꯏꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯍꯦꯟꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ ꯅꯤꯁꯤ ꯑꯃꯨꯛꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯦꯟꯊꯣꯏꯕꯨ ꯁꯦꯟꯅꯖꯩ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥ ꯀꯟꯈꯠꯂꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯛꯂꯝꯃꯤ꯫ ꯅꯤꯁꯤꯅ ꯈꯨꯠ ꯁꯝꯕꯤꯗꯨꯅ ꯍꯦꯟꯊꯣꯏꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯍꯜꯂꯤ꯫ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯍꯦꯟꯊꯣꯏꯕꯨ ꯅꯣꯛꯍꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯕꯤ꯫ ꯍꯦꯟꯊꯣꯏꯅ ꯉꯥꯏꯍꯥꯛ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯅꯤꯁꯤꯁꯨ ꯄꯦꯟꯖꯔꯤ꯫ ꯀꯥ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯉꯩ ꯍꯦꯟꯊꯣꯏꯒꯤ ꯃꯄꯥ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯂꯥꯛꯏ꯫ ꯅꯤꯁꯤꯅ, ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯑꯊꯨꯕꯒꯤ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯕꯤꯃꯣꯜꯅ, ꯐꯔꯦ ꯐꯔꯦ, ꯏꯕꯨꯡꯉꯣꯁꯨ ꯄꯣꯊꯥꯕ ꯐꯪꯂꯝꯂꯔꯣꯏ, ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯅꯤꯁꯤꯅ, ꯌꯥꯅꯤꯗ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯦꯟꯊꯣꯏꯅ, ꯇꯞꯅ ꯊꯧꯀꯣ ꯒꯥꯔꯤꯗꯣ꯫ ꯅꯤꯁꯤꯁꯨ ꯊꯣꯛꯈꯤ꯫ ꯕꯤꯃꯣꯜꯅ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯗꯁꯥꯁꯦ ꯏꯕꯨꯡꯉꯣꯁꯨ ꯑꯗꯨꯝ ꯍꯦꯛ ꯆꯦꯟꯅꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯐꯣꯟꯁꯦ ꯄꯨꯔꯛꯂꯕꯅꯤ꯫ ꯍꯦꯟꯊꯣꯏꯗꯨ ꯃꯄꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯏ ꯑꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯏ꯫ ꯖꯁꯣꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯑꯃꯃꯝꯇ ꯄꯥꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯅ ꯇꯥꯛꯂꯤ ꯖꯁꯣꯅ ꯍꯦꯟꯊꯣꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯖꯩ, ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯄꯥ ꯊꯣꯛꯈꯤꯕ ꯌꯦꯡꯗꯨꯅ ꯍꯦꯟꯊꯣꯏꯅ ꯖꯁꯣꯗ ꯐꯣꯟ ꯇꯧꯖꯔꯛꯏ꯫ ꯍꯦꯟꯊꯣꯏꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯖꯁꯣ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯋꯥꯖꯔꯝꯕꯗꯨ ꯈꯔꯗꯤ ꯍꯟꯈ꯭ꯔꯦ꯫ ꯖꯁꯣꯅ, ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯐꯣꯟ ꯑꯣꯐ ꯇꯧꯔꯤꯗꯦ? ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ꯫ ꯅꯪ ꯑꯩ ꯋꯥꯍꯜꯂꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯖꯁꯣꯅ ꯋꯥꯖꯕꯗꯨ ꯈꯪꯂꯕꯁꯨ ꯍꯦꯟꯊꯣꯏ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯖꯁꯣꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈ꯭ꯔꯅꯤ ꯈꯟꯖꯩ꯫ ꯍꯦꯟꯊꯣꯏꯅ, ꯅꯨꯡꯉꯥꯏꯇꯦ꯫ ꯖꯁꯣꯅ, ꯑꯗꯨꯒ ꯀꯩꯒꯤ? ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ, ꯈꯔ ꯑꯣꯜꯂꯦ꯫ ꯅꯪ ꯅꯥꯕ꯭ꯔꯣ? ꯑꯣꯜꯂꯝꯃꯣꯏꯗ, ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯅꯪꯅ ꯄꯨꯡꯄꯥꯗ ꯄꯥꯈꯠꯄꯤꯔꯦ꯫ ꯄꯥꯈꯠꯇ ꯌꯥꯗꯕꯒꯤꯅꯦ, ꯅꯪꯅꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯒ꯫ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯗꯕꯒꯤꯅꯦ, ꯃꯩ ꯂꯥꯛꯇ꯭ꯔꯕ꯫ ꯁꯥꯎꯔꯅꯨ, ꯅꯪꯒꯤ ꯁꯦꯃꯤꯅꯥꯔꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯁꯥꯎꯒꯦ ꯈꯜꯂꯁꯨ ꯁꯥꯎꯕꯗꯤ ꯉꯝꯗꯦꯗ꯫ ꯁꯦꯃꯤꯅꯥꯔꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯤ꯫ ꯁꯣꯝꯗꯅ ꯅꯤꯁꯤꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯙꯅꯦꯅ, ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯑꯗꯨꯝꯅ ꯇꯧꯕꯅꯗꯤ ꯏꯄꯥꯅ ꯅꯤꯡꯉꯤꯕꯁꯦ ꯊꯨꯡꯉꯔꯣꯏ꯫ ꯆꯍꯤ ꯃꯥꯡꯖꯁꯅꯨ꯫ ꯅꯤꯁꯤꯅ, ꯑꯁ ꯕꯕꯥ, ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯊꯣꯛꯑꯒꯦꯕ꯫ ꯆꯍꯤ ꯃꯥꯡꯕꯁꯨ ꯑꯩ ꯇꯜꯂꯦ꯫ ꯆꯍꯤ ꯃꯥꯡꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ꯫ ꯅꯪ ꯂꯥꯡꯕ ꯌꯥꯕ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯀꯦꯔꯤꯌꯔꯒꯤ ꯈꯟꯕ ꯃꯇꯝ ꯌꯥꯔꯕꯅꯤꯅꯦ꯫ ꯁ꯭ꯋꯥꯏꯗꯅꯦ ꯀꯝꯄꯤꯇꯤꯁꯟꯒꯤ ꯋꯥꯈꯜꯁꯨ ꯆꯦꯟꯗꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯩꯔꯒ ꯅꯪ ꯃꯥꯡꯉꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁ ꯑꯩ ꯇꯜꯂꯤꯀꯣ ꯕꯕꯥ, グレジュエーションꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯊꯤꯔꯒ ꯍꯦꯛꯇ ꯐꯤꯔꯦꯞꯇꯣ ꯂꯧꯒꯅꯨ꯫ ꯋꯥꯈꯜꯗꯣ ꯈꯟꯊꯈꯣ, ꯅꯃꯥꯒꯁꯨ ꯃꯨꯟꯅ ꯇꯥꯟꯅꯈꯣ꯫ ꯅꯪꯒꯤ ꯐꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯄꯥꯒꯤꯗꯤ ꯅꯨꯄꯥ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯒ ꯅꯆꯟꯅꯨꯄꯤꯁꯦ ꯑꯃꯨꯛ ꯅꯪꯅ ꯁꯦꯝꯒꯗꯕꯅꯤ꯫ ꯑꯁ ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯕꯕꯥ, ꯑꯩ ꯊꯣꯏ ꯍꯣꯏꯒꯤ ꯆꯥꯛ ꯑꯝꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯖꯁꯣꯁꯨ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯅꯤꯁꯤꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯖꯁꯣꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯗꯨꯅ ꯅꯤꯁꯤꯅ,
ꯆꯪꯍꯧꯔꯣꯀꯣ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯁꯨ ꯆꯠꯇꯣꯏꯅꯦ ꯖꯁꯣꯅ ꯍꯣꯏ ꯂꯩꯍꯧꯔꯦ ꯚꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯤꯁꯤꯁꯨ ꯊꯕꯛ ꯈꯔ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯍꯦꯟꯊꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯁꯤꯅ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯁꯨ ꯄꯥꯏꯔꯒ ꯂꯥꯛꯏ ꯆꯪꯉꯛꯄꯗ ꯍꯦꯟꯊꯣꯏꯒꯤ ꯅꯥꯀꯟꯗ ꯖꯁꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯕꯤꯃꯣꯜꯁꯨ ꯂꯩꯔꯝꯃꯤ ꯖꯁꯣ ꯅꯤꯁꯤ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯍꯨꯝ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯅꯤꯁꯤꯅ ꯖꯁꯣ ꯖꯁꯣꯅ ꯅꯤꯁꯤ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯁꯤꯗ ꯑꯣꯏꯔꯦ ꯍꯦꯟꯊꯣꯏꯅ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ ꯖꯁꯣꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯕꯤꯃꯣꯜꯅ ꯃꯍꯥꯛ ꯑꯁꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯅꯤꯅꯦ ꯅꯤꯁꯤꯅ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯋꯥꯡꯅꯁꯨ ꯈꯟꯕꯤꯒꯅꯣ ꯅꯆꯥꯒꯨꯝꯕꯅꯤ ꯈꯟꯕꯤꯌꯣ ꯍꯦꯟꯊꯣꯏꯅ ꯅꯤꯁꯤꯁꯦ ꯑꯩꯒꯤꯁꯨ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯖꯁꯣ ꯃꯍꯥꯛꯀꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯍꯥꯛ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯔꯝꯒꯅꯤ ꯈꯟꯖꯤꯜꯂꯨꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯣ ꯖꯁꯣꯅ ꯀꯩꯁꯨꯝ ꯂꯨꯅ ꯈꯟꯖꯤꯜꯂꯅꯨꯗ ꯍꯦꯟꯊꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯕꯤꯃꯣꯜꯅ ꯏꯕꯨꯡꯉꯣ ꯐꯝꯃꯨ ꯂꯥꯎꯅꯦ ꯏꯄꯥꯆꯥ ꯂꯧꯕꯤꯔꯨꯈꯤꯒꯦ ꯃꯄꯥꯗꯨ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯒ ꯖꯁꯣ ꯑꯃꯗꯤ ꯅꯤꯁꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯅꯤꯁꯤꯅ ꯅꯪꯒꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯕ ꯖꯁꯣꯅ ꯑꯦꯛꯖꯤꯕꯤꯁꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯊꯦꯡꯅꯕꯅꯦ ꯑꯩꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯂꯥꯏ ꯑꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯃꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨꯗꯒꯤ ꯏꯍꯧꯈꯤꯕ ꯄꯤꯔꯥꯡꯗꯨ ꯎꯔꯒꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯑꯩꯒꯨꯝꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯛꯇꯕꯨ ꯈꯧꯔꯥꯡꯖꯔꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯝꯒꯗꯕ ꯑꯍꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯂꯩ ꯑꯩꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯈꯤ ꯖꯁꯣꯒꯤ ꯋꯥꯍꯩ ꯈꯔꯅ ꯅꯤꯁꯤ ꯈꯪꯈꯤ ꯖꯁꯣꯅ ꯍꯦꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯤꯅꯝꯕ ꯌꯥꯎꯗꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯎꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯅꯤꯁꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨꯗꯤ ꯂꯣꯠꯁꯤꯜꯂꯒꯦ ꯈꯜꯂꯛꯏ ꯅꯤꯁꯤꯅ ꯇꯣ ꯑꯩ ꯈꯪꯉꯕꯅꯤ ꯉꯁꯥꯏꯅ ꯅꯪꯅ ꯁꯤ ꯍꯥꯏꯔꯛꯀꯅꯤꯁꯦ ꯃꯥꯏ ꯃꯇꯝ ꯂꯥꯛꯑꯗꯤ ꯌꯥꯗꯦꯅꯦ ꯅꯃꯥꯏꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯁꯥꯈꯤꯅꯤ ꯖꯁꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯁꯦꯡꯕꯅꯤ ꯑꯩ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯃꯥꯒ ꯎꯅꯕ ꯊꯦꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯄꯤꯔꯛꯑꯦ ꯖꯁꯣꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯅꯤꯁꯤꯒꯤ ꯊꯃꯣꯏꯗꯁꯨ ꯃꯐꯝ ꯀꯌꯥꯗꯒꯤ ꯇꯥꯁꯣꯟꯅ ꯊꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯣꯡꯂꯤꯕ ꯃꯤꯍꯨꯟ ꯈꯨꯗꯤꯡ ꯆꯩꯅꯥ ꯐꯥꯎꯔꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯈꯥꯡꯕ ꯇꯝꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯖꯁꯣꯕꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯔꯤ ꯅꯤꯁꯤꯅ ꯅꯪꯗꯤ ꯄꯨꯔꯥ ꯔꯣꯃꯤꯌꯣ ꯑꯣꯜꯂꯝꯃꯦꯅꯦ ꯍꯥ ꯅꯇꯥꯎ ꯑꯩ ꯂꯩꯔꯤ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯖꯁꯣꯅ ꯑꯁꯦꯡꯕ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣ ꯄꯤꯡꯀꯤ ꯅꯕꯥꯅꯤ ꯄꯤꯡꯀꯤ ꯄꯜꯂꯛꯄꯗ ꯅꯤꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯖꯁꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯤꯡꯀꯤ ꯅꯕꯥꯅꯤꯒꯤꯗꯤ ꯑꯩꯅ ꯄꯥꯡꯕꯤꯈꯤꯕꯅꯤꯀꯣ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯤꯁꯤ ꯑꯅꯤꯔꯛ ꯁꯨꯅ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯁꯣꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯂꯒꯦ ꯈꯟꯈꯤ ꯃꯁꯥꯅ ꯂꯧꯖꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯋꯥꯍꯟꯖꯒꯅꯤ ꯈꯪꯅ ꯈꯪꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯅꯤꯁꯤꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯈꯔ ꯐꯒꯠꯈꯤꯁꯅꯨ ꯑꯗꯨꯒ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯖꯁꯣꯅ ꯊꯦꯡꯛꯌꯨ ꯚꯥꯏ ꯅꯪꯁꯦ ꯌꯥꯝ ꯐꯩꯌꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯊꯥꯒꯠꯀꯅꯤ ꯑꯩꯒꯤ ꯍꯦꯟꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯗ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯤꯔꯝꯂꯦ ꯅꯪꯒꯤ ꯅꯄꯥꯜꯅꯅꯦ ꯍꯦꯟꯊꯣꯏꯅ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯂꯤꯕ ꯃꯥꯒꯤ ꯅꯤꯡꯊꯤꯕ ꯃꯤꯅꯣꯛ ꯑꯗꯣ ꯅꯪꯅ ꯅꯣꯛꯍꯟꯕꯅꯦ ꯅꯤꯁꯤꯅ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯦ ꯑꯗꯨꯒ ꯅꯪꯁꯨ ꯊꯣꯏꯕ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎꯍꯟꯒꯗꯕ ꯅꯣꯛꯍꯟꯒꯗꯕ ꯍꯣꯏ ꯚꯥꯏ ꯑꯩ ꯃꯥꯕꯨ ꯍꯔꯥꯎꯍꯟꯒꯅꯤ ꯃꯥꯕꯨ ꯅꯣꯛꯍꯟꯒꯅꯤ ꯋꯥꯈꯜ ꯑꯃꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯅꯤꯁꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯅꯤꯡꯗꯒꯤ ꯒꯥꯔꯤꯅ ꯍꯣꯔꯟ ꯈꯣꯡꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯈꯖꯥꯏꯗ ꯄꯤꯔꯥꯡꯅ ꯁꯤꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯝꯅ ꯁꯤꯟꯊꯔꯝꯂꯤꯕꯅꯣ ꯈꯪꯖꯗꯦ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯇꯦꯕꯜꯗ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯍꯦꯟꯊꯣꯏꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯒ ꯅꯤꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨ ꯍꯦꯟꯅ ꯀꯟꯈꯠꯆꯔꯛꯏ ꯐ꯭ꯔꯦꯝ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯄꯥꯡꯗꯕ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯂꯣꯟꯅ ꯀꯞꯂꯤ
ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯁꯩꯍꯧꯗ ꯀꯥꯏꯅ ꯃꯩꯁꯥ ꯐꯪꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯧꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯥꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯅꯥꯀꯦꯟꯊꯥ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯑꯣꯟꯅꯒꯦ ꯈꯜꯂꯨꯕ ꯑꯩꯒꯤ ꯗꯟꯗꯤꯅꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯠꯂꯝꯂꯦ꯫ ꯈꯟꯖꯈꯤ ꯊꯣꯏꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯣꯏꯅꯖꯕ ꯀꯌꯥꯗꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞꯀꯤ ꯑꯥꯔꯊ ꯈꯪꯗꯅ ꯅꯨꯡꯁꯤꯕꯇꯕꯨ ꯃꯤꯍꯧꯔꯨꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯉꯁꯤꯗꯤ ꯋꯥꯖꯁꯅꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯤꯔꯥꯏꯈꯤꯕ ꯃꯍꯥꯛꯅ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥ ꯑꯗꯣ ꯉꯁꯤ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯈ꯭ꯔꯔꯣꯏ꯫ ꯈꯪꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨꯗꯤ ꯂꯨꯔꯕ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯁꯅꯨ꯫ ꯊꯣꯏ ꯑꯃꯗꯤ ꯆꯁꯨꯒꯤ ꯃꯐꯝꯗꯗꯤ ꯑꯩ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯗꯤ ꯑꯣꯏꯈꯤꯒꯅꯤꯌꯦ꯫ ꯅꯤꯁꯤ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯏꯁꯤꯟꯈꯤ꯫ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯆꯥꯝꯊꯣꯛꯆꯩ꯫